BJP na Congress ki manifesto da yaurba wahagi wan to khangdrabadi Adult Education Department linkhatuna akhangba singa takhalu haina MPCC ki President 𝗬𝗪𝗔𝗔 na phongdokre ngasi Congress Bhavan da phongdokiba pawgi mifam amada wafam asi phongdokladuna 𝗬𝗪𝗔𝗔 na hai BJP na Congress ki manifesto bu lana wahan tok halaga miyamda lana uhanaba honabada asi ikaiba fawi handa fongliba manifesto asi India khaktanatana Manipur gi oina afabani manifesto aduda administration political reconciliation haiba wahai bulana halaga miyamda sandokpa asi laibak tivani BJP gi haizenba mawong miyamda loina khangle aranba propaganda tawbana kanaroi BJP gi spokesperson sing asi Adult Education Department cell hanglaga spokesperson sing adu tambiu social media kharada cell piraga lana sandokpa aduga Kanaba Puragloi Code of Conduct Jatnaba asi Thugairakpagi matangda Congress na CEO Lamfelda wakat labasu ngasi fauba thabak oina paikhattana leire asigumba CEO gi thawong asigi mayokda ECI New Delhi da wakat naba sem saragani Congress ki oinadi ST gi matangda mamangda phamkiba assembly da ningthina miyamda thamkhre mitai bu ST list chanaba recommendation link Lengak na thadana leiriba asisu thanaba miyamda phongdok labasu lengak na tadana leiri asigumba miyambu otliba lengak asi muthatpa mathau tare haiki advertise na department miyam sina maro na thokchalaiba adagi honorable chief minister ki banglo da kauraga executive power leibina maside sida paisana maru no ke yeliba tholakpada adagi packet pai na tholaiba maro lama adagi tongan MLA minister sing babu pra sing che aikogi pura aikogi parking zone gari miyam thila akanda ayupung nipan bakhai mapun degina honorable MLA minister honorable chief minister ki banglo miyam thite paisa yelibse group ta semaga paisa pi na tai tholak pami hiduna mai ado masi aikoi model code of conduct sin thugaire haina aikoi ki ado masi anjan adum tawi dogo chief minister ki banglo da bi punba bukari kai Pawi mifam aduda saruk yakiva ina Manipur Parliamentary Constituency da Congress ki mirep oiriba akoizam bimol na hai Congress ki manifesto da yauriba reconciliation commission asigi international ki thakta khangnaraba wahaini BJP na masigi wahan thok khangdraga di akhang ahaitana biu bot ki damakta aranba wafam sandokba BJP ki thawong asi ubada ikaiba fawi reconciliation commission da yauriba si asanba vision yauna Manipur gi issue solve tawnaba yaubani atopa wahai amana administrative settlement haire haiduna separate administration pigadauri haina BJP na wa sandokpa asi ikaiba khangdabagi thawongni kanglup amada base toba separate administration talakpadi piroi haibasi vote lep tringai mamangdagi lauduna lakli masida satisfactory to all the people haiba wahaidi pandraga administration palle haiduna panghaida haijinba asi laibak tivani standard amada politics tohaningi haiki Iran Sakana Batoki, people Mamto Siam Bible Tiningaini is really unfortunate. Akoigi Congress ki manu the objection down the Matam the talkie but the high report to Lotu Aduga Mama Samaksu spokesperson of him Gidra. Adu Aquin Madu Yar sector of Mate. Matam do misfit on the information. Isamaksu Mayam Lana Sandukas in Jemado fight out na media houses kaya da seminar kaya da mapam chatana honda ine adugi unfortunate wa misinformation tawri ngai ge do aru party manu ge do makoi state party union su object of na lothokra ba ni masama su spokesperson oi gi dram ne matung si ai mayam da thamjani nga ari ba ko thoga uji ya wai ta si ga chapma na 2003 da parliament house da advani na place tawre citizenship amendment second da ko NRC ki pose pusale afaba thabak torakpada mayam adung manadana punna resolution lawni nagredana unanimously passed away ba kai amendment sigi unanimously passed away 2003 se tawra matunda hojik so amu Rahul Gandhi na tweet ama tawena magi specific context am lai magi tawre do NRC khaktana ti mang ngi NRC in relation to CAB ne NRC is my Toraga Kangu woman citizenship council aba Kangu woman mapanda tanto ki bigi communal yawi engalami yawi NRC ai ba pose masikulai on decision na kato bo Malaysia si na thangzela da hai bagi yamna chinani nga ba yana da ba yam thoki Manipur da su CA ki ma yamna thoki ai samang na su i ba article lai ni where na dum ya